ꯑꯁꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯥ ꯑꯌꯦꯛꯀꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯅꯤꯡꯕꯒꯤ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯅꯤ. ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏ ꯊꯥꯖꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ. ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯐ ꯆꯪꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ. ꯃꯌꯥꯝ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ. ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ. ꯃꯌꯥꯝ ꯊꯥꯖꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯄꯅꯤ. ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯨꯅ ꯅꯤꯖꯕꯗꯨ ꯐꯪꯉꯦ ꯍꯥꯏꯅ ꯊꯥꯖꯧ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯗ ꯑꯣꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯂꯩ. ꯃꯌꯥꯝ ꯂꯥꯏꯐꯁꯤꯗ ꯍꯪꯕꯤꯔꯒꯗꯤ ꯆꯪꯕꯤꯔꯛꯎ. ꯃꯌꯥꯝ ꯃꯁꯤꯒꯤ ꯂꯥꯏꯐ ꯊꯥꯖꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯔꯄꯁꯇꯤ ꯄ꯭ꯔꯦꯌꯔ ꯇꯧꯖꯒꯦ. ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯒꯦ. ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯔꯒꯗꯤ, ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯀꯃꯦꯟꯗ. ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏ ꯊꯥꯖꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯊꯥꯖꯒꯗꯧꯕꯅꯤ. ꯑꯍꯥꯟꯕꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯃꯌꯥꯝ ꯃꯦꯊ꯭ꯌꯨꯒꯤ ꯆꯦꯞꯇꯔ 4ꯒꯤ ꯚꯔꯁ 23ꯗꯒꯤ ꯍꯧꯔꯒ 25 ꯑꯁꯤꯐꯥꯎ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯉꯁꯤ ꯂꯥꯏꯐ ꯑꯩꯅ ꯊꯥꯖꯔꯛꯄꯁꯤ ꯑꯅꯥ ꯑꯌꯦꯛꯀꯤꯗꯃꯛꯇ, ꯑꯋꯥ ꯑꯅꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯐꯥꯎꯖꯔꯛꯄ. ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯁꯦ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ. ꯍꯧꯖꯤꯛꯇ ꯃꯌꯥꯝ ꯐꯣꯟ 2 ꯂꯥꯛꯄꯤꯔꯝꯃꯦ. ꯅꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯕꯅꯤ. ꯑꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯏꯐ ꯊꯥꯗꯣꯛꯑꯒ ꯊꯥꯖꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ. ꯊꯥꯖꯕ ꯀꯅꯥꯒꯨꯝꯕꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯑꯣꯏꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ. ꯊꯥꯖꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ. ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯩ. ꯑꯍꯥꯟꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯃꯌꯥꯝꯅ ꯆꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ. ꯑꯗꯣꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯒꯗꯤ, ꯑꯋꯥ ꯑꯅꯥ ꯂꯥꯡꯇꯛꯅꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ. ꯃꯌꯥꯝ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯒꯦ, ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ. ꯑꯍꯥꯟꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ. ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯇꯝꯕꯤꯗꯨꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯅꯥ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯑꯅꯥꯕ ꯈꯨꯗꯤꯡ ꯐꯍꯟꯕꯤꯗꯨꯅ ꯒꯂꯤꯜꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯃꯥꯔꯤꯌꯥ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯑꯅꯥꯕ ꯄꯨꯝꯅꯃꯛ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯏꯅꯥ, ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯕꯁꯤꯡ, ꯚꯨꯠ ꯆꯪꯕ ꯃꯤꯁꯤꯡ, ꯁꯔꯩ ꯍꯧꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯐꯍꯟꯕꯤꯔꯝꯃꯤ. ꯒꯂꯤꯜ, ꯗꯦꯀꯥꯄꯣꯂꯤ, ꯌꯦꯔꯨꯁꯥꯂꯦꯝ, ꯖꯨꯗꯤꯌꯥ ꯑꯃꯁꯨꯡ ꯖꯣꯔꯗꯥꯟ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯑꯆꯧꯕ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ ꯍꯥꯏ. ꯑꯃꯦꯟ. ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯇꯥꯖꯈ꯭ꯔꯕ, ꯊꯥꯖꯕ. ꯑꯗꯣꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣꯛꯄ ꯑꯣꯏꯒꯅꯤ. ꯃꯌꯥꯝ ꯊꯥꯖꯕꯤꯌꯨ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯗ ꯑꯩꯈꯣꯏ ꯅꯥꯕ ꯐꯔꯦ. ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯗ ꯑꯩꯈꯣই ꯅꯥꯕ ꯐꯔꯦ ꯍꯥꯏꯔꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯅꯠꯇꯦ. ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ. ꯑꯩ ꯍꯧꯖꯤꯛ ꯑꯗꯣꯝꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯛꯀꯦ. ꯂꯥꯏꯐꯁꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ. ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯅꯤ. ꯂꯥꯏꯐꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯧꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯌꯨ. ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ. ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯥꯖꯔꯛꯄꯅꯤ. ꯑꯩ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯐꯝꯖꯔꯝꯕꯅꯤ. ꯃꯌꯥꯝ ꯀꯃꯦꯟꯁꯦ 3ꯈꯛ ꯂꯥꯛꯑꯦ. ꯄꯥꯊꯣꯛꯆꯔꯛꯀꯦ. ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ, ꯑꯦꯃꯦꯟ ꯍꯥꯏꯗꯨꯅ ꯋꯥꯔꯗꯁ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯕꯤꯡ ꯒꯣꯗ ꯑꯣꯖꯥꯅ ꯊꯥꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯑꯗꯨꯒ ꯒ꯭ꯔꯦꯁ ꯑꯣꯖꯥ, ꯑꯩ ꯍꯦꯃꯥꯒꯤ ꯃꯃꯥꯅꯤ. ꯑꯩꯈꯣꯏ ꯁꯣꯗꯅ ꯑꯣꯖꯥ ꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯆꯒꯅꯤ. ꯊꯦꯡꯛꯁ. ꯂꯥꯛꯄꯤꯌꯨꯀꯣ. ꯂꯥꯛꯄꯤꯌꯨ. ꯏꯃꯥ ꯁꯣꯏꯗꯅ ꯏꯁꯣꯔ ꯄꯨꯜꯂꯒ ꯊꯥꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯆꯤꯊꯨꯡ ꯁꯣꯂꯣꯃꯤ. ꯏꯆꯥꯅꯨꯄꯥ, ꯑꯃꯦꯟ. ꯏꯆꯥꯅꯨꯄꯥ, ꯑꯃꯦꯟ ꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ. ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ. ꯂꯩ ꯅꯥꯔꯒ, ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯑꯣꯖꯥ. ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯃꯤꯡ ꯆꯤꯇꯨꯡ ꯁꯣꯂꯣꯃꯤ ꯍꯥꯏꯕꯀꯣ. ꯁꯣꯏꯗꯅ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯒꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯌꯥꯏꯐꯕ ꯈꯨꯃꯟ. ꯑꯩꯒꯤ ꯏꯆꯦ ꯔꯥꯏꯠ ꯐꯨꯠꯀꯤ ꯁꯦꯡꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯕ. ꯔꯥꯏꯠ ꯐꯨꯠꯀꯤ ꯌꯦꯠ ꯊꯪꯕ ꯈꯣꯡ ꯁꯦꯡꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯕꯅꯤ. ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯣꯖꯥ. ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯛꯀꯦ. ꯏꯆꯦꯗꯨꯁꯨ ꯂꯥꯏꯚ ꯌꯦꯡꯍꯟꯕꯤꯌꯨ. ꯑꯗꯨꯒ ꯒ꯭ꯔꯦꯁ ꯏꯃꯥꯅꯨꯗꯨ ꯐꯔꯦ ꯍꯥꯏꯕ. ꯊꯥꯒꯠꯆꯔꯤ. ꯍꯥꯂꯦꯂꯨꯌꯥ. ꯑꯗꯨꯒ ꯏꯉꯣ ꯑꯣꯖꯥ, ꯑꯩꯒꯤ
इचा निपा अमदी इचा नुपी की दमक सु प्रेयर तौबियु प्रेयर तौबियु बोर्डिंग द लेबनी हाइदुना हाइबी थागतचरी ओजा ओजा की इचा नुपा अमसुंग इचा नुपी की दमक तसु याउना आई प्रार्थना ईश्वर दा हाइजगे सोइदना फगनी ओजा थाजबियु यीशु ख्रिस्ता अदोमगी मनाक्ते लई आइगी मनाक्ते लई वर्ल्ड की मफम पुनमक्ते लई यीशु ख्रिस्ता मरमदी अहौबद वाहै अदु लेरमी वाहै अदु ताइबंग पानबद सायोलकले मयाम यीशु ख्रिस्ता कनानो अल्फा अमसुंग ओमेगा द बिगिनिंग एंड द एंड अहौब अमसुंग अरोइबा अहौब ताइबंग मालेम सेमबिरकपसे महाक लेरमी महाकने सेमबिरकपनि सर्गद साकी पिबा अहुम लई ताइबंग मालेम लै सेमबिरकप मतम दे ईश्वरना करी हाय अखोय हौजिक लै सेमलसी अखोय अहुम ट्रिनिटी मपा मचा नुपा अमसुंग थावय सिंबा अहुमक ओइबा यीशु ख्रिस्तानी यीशु ख्रिस्ता अल्फा अमसुंग ओमेगा नि अहौब अमसुंग अरोइबनी ओइरंबा ओइरिबा अमसुंग लाकदबा इंगम ngam मपुनी यीशु की मिंग प्रार्थना तौजरके अइना फहनगदब नते यीशुना मागी ममागी ममिंगदा पांगल असुकी मतिक कल्ले मैम थाजबियु को हालेलुया मैम आई कमेंट से ngahak लेरगदी मैं कमेंट से मैम लाकदबनी अदुबो आई ईश्वरदा दुम हाइजरगे कमेंट तौबिरकपा ओजासिंग ग्रेस ग्रेस हाइरिबा ओजासिना हाइबिरकपसे आईगी हानगी अखोगी आई हेमागी ममानी अखोई अदुना ओजागी लाकपियु को इमा लाकपियु अदु फोन तौबिरकपा कमेंट तौबिरकपा इचानुपा अमगी दमकता प्रेयर तौबियु मागी लायोंग खंगदना नारगा लेरे हारिबा लायोंग खंगदना नाबदो यीशु ख्रिस्ट इपाना खंगी करंबा लायोंगनो करंबा नाबनो यीशु ख्रिस्ट इपा नंगोंदा इगे अनाबा सिनजरी इगे इचागे अनाबा सिनजरी एन हाइबियु इमा चिथुंग सोलोमी प्रभु यीशु ख्रिस्त की हक्चांग ताब दाखफमना प्रभु यीशु ख्रिस्त की हक्चांग दगी तारक इखेंग अदुना इमागी अच्छा इमागी अंगांगी लायोंग खंगदबदो हाइबा खंगदबदो यीशु ख्रिस्तना फहनबो यीशु ख्रिस्त की मिंग थोकिबो ओइगनी प्रभु यीशु ख्रिस्तना फहनबिबो इसनो हाइबा लायोंग खंगदबा अनाबा मखल पुनमकी अनाबा ओइरगसु यीशु की मिंगना सरुक चामा हेना चावी प्रभु यीशु की मिंगदा लायोंग खंगदबा अनाबदो थोकिबो इसनो लायोंग खंगदबा अनाबदो यीशु की मिंगदा चकथेकपो इसनो हालेलुया आमेन अदुगा ओजा आइगी राइट फुट की चटपा ngamnaba चटपद नाबदो याइफब खुमन ओजा अदोमगी जेट थंगब खोंग राइट फुट की चटपा ngamdaba हाइबा अदुगी दमक से नाजरत की प्रभु यीशु की हक्चांग दाखफम नाने लौकिबनी यीशुना हाय आइगी असेंग होली बाइबल वर्ल्ड पुनमकी मफम पुनमक पानरब लाइरिक न करी हाइरी आइगी हक्चांग ताब यीशु की हक्चांग ताब दाखफम नाने खोई नाब फरे अदोमगी राइट फुट चटपा ngamdabado इन द नेम ऑफ लॉर्ड एंड सेवियर माइटी जीसस क्राइस्ट थावाई सेंग होली स्पिरिट पवित्र आत्मा यहोवा इपा ईश्वर नाकी नचानुपा यीशु ख्रिस्त की मिंगदा यीशु ख्रिस्तना लोइबिखिबा यीशु ख्रिस्त की हक्चांग ताखिबा दाखफम मदुना मागी मखोंग येक थंगबा खोंग चटपा ngamdabase हुजिकमक चटपा ngamboisanu इन द नेम ऑफ जीसस नचानुपा प्रभु यीशु की मिंगदा आमेन इन द नेम ऑफ जीसस प्रभु यीशु की मिंगदगी नंगी मखोंग चटपा ngamdabado ngamakan try to view प्रभु यीशु ना नंगी नखोंग द फहन बिरबनी थावाई सेंग इपाना सोक बिरबनी प्रभु यीशु की वाही ना इगी हक्चांग ताब दाखफमना माकी हक्चांग ताखिबा दाखफमना ने खोई नाबा फरे हाइरिबदो थाजबियु अदोम द रिलीज तौजरी अदोम ये थंगबा खोंग चटपा ngamdabado ngammasanu प्रभु यीशु की मिंगदा आमेन 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 प्रेज द लॉर्ड अदुगा इंगो हाइब ओजासना ओजा आइगी इचानुपी अमदी इचानुपा अनगी दमकता प्रेयर तौबियु मखोय बोर्डिंग द लेबनी ओजा अदोमगी कनो इचानुपा अमसुंग इचानुपी बोर्डिंग द लेबा वाबिगनु यीशु ख्रिस्त लई मफम पुनमुक्त लई ओजाना थाजबियु यीशु ख्रिस्तदा आई खुरमजगे थगचरी पा अब्बा ईश्वर अखोगी ओजा इंगो इमो मागी मचानुपा अमसुंग मचानुपी बोर्डिंग द हुजिक लैरिबसी इपा नाहकना कोनसिनबियु फत्तबा पुनमुक्तगी कनबियु इपा फत्तबगी पांगल अमतना चंगदबो ओइसनु हयिंग चावरगा मिथोय मिहन ओइरकपसु ओइसनु इपा नाहकी अचौबा थौगलोय ओइरकसनु इपा मखोगी हक्चांगदा अनाबा एकपा फत्तबगी पांगल कईगुम चंगदगी लुमंबा लैरंबा तारगसु इपा नाहकी नचानुपा प्रभु यीशु की मिंगदा फत्तबगी पांगल पुनमक थोकिबो ओइसनु फत्तबगी पांगल अमतना चंगदबो ओइसनु पुनसि नुंगसांगबा इपा ईश्वर अदुगा मिथोय मिहन ओइबो ओइसनु ओजा इमु अमसु मागी फैमिली मतम चुपदा इस्पा नाहकना लोइनबियु नाजरत की प्रभु यीशु की मिंगदा प्रार्थना तौजरे आमेन आमेन अदुगा मथंगी कमेंट से कमेंट पाथोक्सरगे मैम चंचन को ईश्वरबु थागचरी ओजा अखोई फैमिली की प्रार्थना तौबियु आइगी मिंगना रंजिता थागचरी अखोई सिस्टर रंजिता
kanbibagi mapu Prabhu Jesu Christa ipa kamen tawbiragli khoi sister Ranjita ipa nahaki na chanupini Prabhu nahak na punamak punungsi aigi thamoida prathana tawningbagi wakhal phawan bibase ipa nahak na punamak punungsi bagini na chabu loina bibagi damak thagachari khoi sister Ranjita magi imong manungi mioi punamak pusokpi boisanu punsin usang boisanu ipa anai leiramba taragasu Nazareth ki Prabhu Jesu ipa nahaki hakchang taba dakphamna anai punamak phavoisanu makhoi punsin usang ba wat pada bo henbiu Prabhu Jesu gi amen amen amen. Praise the Lord. Aduga Grace 14 years old oiba hanabu hana du fare ozana prayer kanna tawibadagi haiduna haibirei thagachari Grace Prabhu Jesu na fahanbani Prabhu Jesu gi mingdo thokta balaite matam chupada mai pakani mithoi mihen oigani Nazareth ki Prabhu Jesu na adom bunungsi adom Jesu gi machanupani machanupini adom bu ishona nungsi haibasi thongdok chage. Aduga Words of True Living God oza aigi wife ki family means my mother-in-law and brother-in-law wives sign and kaiwa singse wife singse habini ko ana ek oire mekhoi gi damakta prathana amuktang ta tawbiu please haiduna habirei mother-in-law amasung akoi gi brother-in-law wife singse ana ek leire ozagi Words of True Living God ozana comment tawbirakliba ozana fan bining liba adomgi mother-in-law oiragasu akogi brother-in-law aduga makogi wife singdo adugi anabado Nazareth ki Prabhu Jesu gi mingda naz healing tawbagi amatang hairaba minglen kanbibagi amatang hairaba minglen Prabhu Jesu gi mingda anaba punamak fahalu ashiba punamai shiba hingalalu but sing tanthu hairiba ipa gi mingda ipa Jesu gi siduna fomduna hingat pa ipa gi Calvary gi cross tagi magi tarakpa I adugi mapalna magi dakpham aduna ozana nungsijariba mekhoi anai punamak fawoisanu Prabhu Jesu gi mingda aduga ozabusu ozagi nupibusu tektakai devana de yekta boisanu Prabhu Jesu gi mingda ipana sokpyo ipa isho Prabhu Jesu amen amen. Aduga mathangi comment sina yaifa bakuman sister gi right foot haizabani right foot hoi oza yet thangba foot khong do adugi damakta prathana tawjakrabani sister gi damakta thagachari aduga Nabachandra Pukhrambam aduga Hema Ranchi Blogs hello brother haiduna habirei thagachari hello aduga King Gaming aigi damak prathana tawbiyo ai anxiety gastric na nara leire haiduna habi Yesu Christa bu thajabiu King Gaming haiduna habiri thagachari pa Prabhu Jesu Christa ipa King Gaming haiduna mingthonba hairiba oja se hairiba brother se ipa Ishwar magi anxiety amasung gas ki problem oduna magi hakchang da langtak nariba nariba sigidamak ta haijari Prabhu ipa Ishwar na hakin Prabhu Jesu Christa na hakna Calvary gi cross ta khangkiba nagi hakchang da gi tabadak phamaduna hairiba oja sigi anxiety or gastric in the name of Jesus be healed in the name of Jesus Prabhu Jesu gi mingda farak poishnu Prabhu Jesu gi Calvary gi cross ta ki badak phamaduna khangkiba chaina aduna hairiba anxiety amasung gas ki problem thoki boisanu thawai singba nachanu thawai singba nahaki Prabhu Jesu Christa gi mingda prathana tawjabani ipa Ishwar Yehova ipa Prabhu Jesu gi mingda prathana tawjabani prathana tawjakraba khudingmak ki ana ek khudingmak ki langtaknaba Prabhu Jesu gi mingda farak poisanu Prabhu Jesu gi mingda pungkok kok poisanu hujik tagi huna fa boisanu hujikmak fa boisanu Prabhu Jesu gi mingda amen amen amen. Thagachari mayam ai live si am kuina thajaroi ngahakdang aigonda aduga mathangi comment sina mayam konthaujam bandana chanu oja aigi prathana am tawbiyo ai hojik ki matam se pukning yam charang naba matam oye right decision lauba ngamnaba pukning amata langtak nabiganu charang nabiganu maramdi adomgi awaba polum do Jesu Christa da sinabiu mahakna so hairiba dudi choktaraba waraba polum puba sino ingonda sinaro ina pothan bige haiduna ipana sodina lambi pirakani adomgi damakta Ishwar haizeri 1000 bandana chanu adom Jesu Christa na loina bibo isanu adomgi decision lauba ngamdabado Jesu Christa gi aningbagi matungina Yesu Christa gi thawjaldagi adomna laurakadaba decision do mai pakpo isanu adomgi decision da adomna pamjabado Ishwar gi thawjal na loina biduna adomgi ningba thunganbo isanu
ꯑꯗꯣꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯦꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃꯇꯪꯒ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯥꯕꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯕꯁꯟꯇ ꯀꯨꯃꯥꯔ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯏꯄꯥ ꯏꯁꯣꯔ ꯍꯥꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯉꯁꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯍꯟꯕꯤꯕꯅꯤ ꯄ꯭ꯔꯚꯨ ꯄ꯭ꯔꯥꯊꯅꯥꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯕꯁꯟꯇ ꯀꯨꯃꯥꯔ ꯃꯥꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯏꯄꯥ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯅꯥꯏ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯇꯧꯏ ꯏꯄꯥ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕꯅꯤ ꯄ꯭ꯔꯚꯨ ꯏꯄꯥ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤ ꯅꯍꯥꯛ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕ ꯃꯄꯨꯅꯤ ꯅꯨꯡꯁꯤꯕꯒꯤ ꯖꯨꯕꯔꯥꯖꯅꯤ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖꯅꯤ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯏꯄꯥ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯩꯔꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯂꯥꯡꯇꯛꯅꯕ ꯂꯩꯔꯝꯕ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯑꯀꯤꯕ ꯂꯩꯔꯝꯕ ꯃꯥꯡꯈꯤꯕ ꯑꯣꯏꯁꯅꯨ ꯆꯔꯥꯡꯅꯕ ꯂꯩꯔꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯪꯊꯕ ꯍꯔꯥꯎꯕ ꯄꯤꯁ ꯑꯩꯅ ꯑꯩꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯟꯃꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯑꯣꯖꯥꯁꯤꯒꯤ ꯃꯊꯛ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯏꯪꯊꯕꯅ ꯊꯜꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ 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 ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯣꯟꯊꯧꯖꯝ ꯕꯟꯗꯅꯥ ꯆꯅꯨ ꯊꯦꯡꯛ ꯌꯨ ꯄꯥꯁꯇꯔ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯩ ꯄꯥꯁꯇꯔ ꯅꯠꯆꯗꯦꯀꯣ ꯑꯩ ꯄꯥꯁꯇꯔ ꯑꯣꯏꯗꯨꯅ ꯐꯝ ꯄꯥꯏꯕ ꯅꯠꯆꯗꯦ ꯑꯩꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯁꯥꯎꯕꯒꯤ ꯄꯥꯁꯇꯔ ꯑꯃꯕꯨ ꯑꯍꯤꯡꯗ ꯆꯪꯗꯨꯅ ꯐꯨꯔꯝꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯩ ꯀꯅꯥꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯊꯣꯛꯄꯤꯔꯛꯄꯅꯤ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯊꯧꯒꯜꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯄꯤꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯋꯥꯔꯗꯁ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯕꯤꯡ ꯒꯣꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯨ ꯑꯣꯏꯁꯅꯨ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯒ ꯊꯥꯒꯠꯃꯤꯟꯅꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯗꯨꯅ ꯃꯥꯁꯦ ꯐꯩꯒ ꯐꯠꯇꯦꯒ ꯑꯃꯠꯇ ꯍꯥꯏꯕꯤꯒꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯗ ꯆꯠꯄꯤꯌꯨ ꯐꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯉꯥꯛꯄꯤꯔꯣ ꯂꯥꯜꯂꯛꯄ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯌꯣ ꯃꯔꯝꯗꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯄꯥꯝꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯂꯥꯜꯂꯛꯄ ꯑꯃꯒꯤ ꯃꯔꯥꯜ ꯂꯥꯜꯂꯛꯄ ꯑꯃꯅ ꯀꯣꯛꯄꯤꯕꯁꯦ ꯂꯥꯟꯗꯕ ꯑꯃꯅ ꯀꯣꯛꯄꯤꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯈꯨꯗꯝꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯀꯅꯥꯗꯁꯨ ꯃꯔꯥꯜ ꯁꯤꯕꯤꯒꯅꯨ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ ꯃꯇꯝ ꯅꯛꯂꯦ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯁꯔꯒꯗ ꯆꯪꯅ ꯄꯨꯈꯠꯄꯒꯤ ꯁꯔꯒꯗ ꯊꯝꯕꯤꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯕꯁꯟꯇ ꯀꯨꯃꯥꯔ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯑꯅꯥꯕ ꯐꯔꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯣꯖꯥꯒꯤ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯀꯣꯟꯊꯧꯖꯝ ꯕꯟꯗꯅꯥ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯤꯌꯨ ꯏꯁꯣꯔꯅ ꯏꯆꯦꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯏꯆꯦ ꯈꯛꯇ ꯅꯠꯇꯅ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯌꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯤꯡ ꯒꯦꯃꯤꯡ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯑꯃꯦꯟ 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 ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑब्ꯕꯥ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯅ ꯑꯩꯒ ꯂꯣꯏꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯀꯤ ꯃꯤꯡꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯄꯥ ꯏꯁꯣꯔ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯅꯥꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯅꯍꯥꯛꯅꯤ ꯄ꯭ꯔꯚꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯩ ꯖꯤꯔꯣꯅꯤ ꯏꯄꯥ ꯑꯩ ꯁꯨꯟꯌꯣꯅꯤ ꯑꯩ ꯁꯨꯟꯌ ꯑꯣꯏꯖꯒꯦ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯃꯔꯝꯗꯤ ꯏꯄꯥ ꯅꯉꯣꯟꯗ ꯁꯥꯎꯕ ꯃꯤ ꯂꯩꯔꯤ ꯃꯤꯒꯤꯅꯤ ꯍꯥꯏꯕ ꯃꯤ ꯂꯩꯔꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯃꯤ ꯂꯩꯔꯤ ꯏꯄꯥ ꯅꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯅꯣꯔꯣꯛꯇ ꯊꯥꯗꯔꯣꯏꯒꯦ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯇꯥꯗꯅꯕ ꯍꯦꯜꯗ ꯇꯥꯗꯅꯕ ꯁꯔꯒꯗ ꯄꯨꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯖꯕꯁꯤꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯅ ꯁꯦꯝꯕ ꯙꯔꯃ ꯃꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯙꯔꯃ ꯁꯦꯝꯃꯒ ꯏꯄꯥ ꯅꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗꯨꯅꯍꯥꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯛꯇ ꯅꯠꯇꯕ ꯋꯥꯔꯜꯕꯨ ꯁꯦꯝꯕꯤꯔꯛꯄ ꯌꯨꯅꯤꯚꯔꯁꯄꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗꯨ ꯅꯍꯥꯛꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯦ ꯊꯥꯖꯕꯁꯤꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯄ ꯑꯅꯥꯕ ꯇꯧꯖꯈꯤꯕ ꯄꯨꯝꯅꯃꯛ ꯐꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯕ ꯃꯇꯨꯡꯗ ꯌꯦꯡꯉꯛꯀꯗꯧꯕꯁꯤꯡꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯒꯁꯨ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯐꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯌꯦꯍꯣꯚꯥ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯃꯦꯟ 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 ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄ ꯑꯩ ꯊꯥꯡꯒꯠꯄ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯜꯂꯒ ꯑꯃꯁꯨꯡ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤꯔꯛꯄꯗꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯂꯥꯡꯇꯛꯅꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯠꯈ꯭ꯔꯕꯅꯤ ꯑꯃꯦꯟ